Dada, ibani nungsina ba hobo numisa. Aidi yam nongni. Pasam pakhal. Kaigino dudi thoi. Adubura, handagi yausang loiba numita. Kaini mino. Date kyano? Kauraba dada. 1 April ne kaidaroge thoi. As dada nangsidi. April ki date 1 sa. Mina kai hainage. Adudi dada khanjaludi thoi. Nangi nusirogi mayaina. Aina dada ngi honda thamiba nusiba thajaba sa khangmangan binuko. Mangaloi thoi dada na nangbu nusi haina phongdokhibudo. Dada April Fool ne haba khangdiye. Dada gi asengbu nusiba adune nangi nafamda phongdokhido. Ada Francis paisa dada gi nakta lengdana lehenbiuko. Dada gi thanungda lehendoine thoi. Tamde membu usisi oira thadogla